ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯉꯣꯜ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯈꯔ ꯊꯤꯔꯞ ꯇꯧꯏ꯫ ꯅꯨꯄꯥ ꯅꯍꯥꯅ ꯄꯥꯝꯅꯕ ꯁꯛꯇꯥ ꯑꯣꯏꯗꯦ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯇꯤꯛ ꯅꯠꯇꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯃꯟ ꯁꯤꯡꯃꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯑꯍꯜ ꯑꯃꯠꯇꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯗꯦ꯫ ꯑꯇꯩ ꯑꯇꯩ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯥꯒꯤ ꯄꯥꯈꯪ ꯑꯃꯃꯝ ꯈꯪꯅꯖꯕ ꯊꯝꯕꯗꯨꯗ ꯑꯊꯣꯏ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯁꯛ ꯀꯌꯥꯝ ꯊꯤꯔꯒꯦꯕ? ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯕꯗꯗꯤ ꯑꯩꯁꯦ ꯃꯨꯔꯒ ꯔꯥꯁꯤ ꯂꯩ ꯍꯥꯏ, ꯀꯨꯆꯨ ꯈꯤꯇꯪ ꯉꯧꯔꯝꯃꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏ, ꯑꯗꯨꯒ ꯐꯤꯕꯝ ꯃꯨꯔꯇꯤꯁꯨ ꯏꯁꯥ ꯄꯥꯔꯞ ꯇꯧꯔꯒ ꯋꯥꯡꯗꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ꯫ ꯃꯈꯥꯔꯣꯝꯒꯤ ꯊꯣꯏꯅꯥꯎ ꯑꯗꯨꯗꯤ ꯀꯨꯆꯨ ꯈꯔ ꯉꯧꯕꯒꯤ ꯋꯥꯅꯤ, ꯃꯁꯥꯕꯨ ꯕꯨꯞ ꯂꯥꯎꯕꯅꯤꯅ ꯅꯨꯄꯥ ꯅꯍꯥꯅ ꯀꯩꯁꯨ ꯄꯥꯝꯐꯝ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯥꯈꯪꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ? ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯨ ꯁꯥꯕꯤ, ꯉꯛꯁꯝꯗ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯤꯔꯤ, ꯅꯥꯗ ꯁꯅꯥ ꯑꯆꯧꯕ ꯁꯤꯔꯤ, ꯑꯗꯨꯒ ꯈꯨꯠꯁꯥ ꯈꯨꯗꯤꯡꯁꯨ ꯈꯨꯗꯣꯞ ꯂꯣꯏꯅ ꯁꯤ, ꯐꯤꯔꯣꯜꯁꯨ ꯐꯖ ꯐꯖꯕ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯦꯠꯂꯤꯁꯦ꯫ ꯁꯤꯗ ꯐꯥꯎ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯅꯨꯄꯥ ꯑꯝꯇꯅ ꯈꯪꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯑꯊꯣꯏꯅ ꯋꯥꯈꯜ ꯑꯃꯗ ꯎꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯅ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯊꯣꯏ, ꯑꯊꯣꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ, ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯈꯤꯇꯪ ꯁꯣꯛꯍꯧꯔꯁꯨ ꯇꯨꯔꯦꯜꯗꯒꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯊꯣꯏꯅꯥꯎ ꯍꯣꯏ, ꯑꯋꯥꯡꯂꯣꯝꯒꯤ ꯃꯩꯅꯧ ꯍꯣꯏꯗꯤꯅꯦ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯣꯏꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯏꯀꯥꯏꯌꯦ, ꯏꯃꯥ ꯑꯗꯨꯝ ꯁꯣꯛꯄꯤꯔꯨꯔꯣ꯫ ꯑꯩꯅ ꯂꯝꯕꯤꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯜꯂꯛꯄꯗ ꯄꯥꯈꯪꯁꯤꯡ ꯊꯦꯡꯅꯔꯗꯤ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯏꯖꯠ ꯌꯥꯝꯅ ꯂꯩꯇꯦ, ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦꯗꯅ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯊꯣꯏꯅꯥꯎ ꯍꯣꯏ, ꯃꯩꯅꯧ ꯍꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅꯤ, ꯅꯈꯣꯏ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯗꯤ ꯄꯥꯈꯪꯅ ꯐꯥꯎꯕ ꯂꯛꯅꯕ ꯀꯤꯖꯔꯅꯤ꯫ ꯑꯁ ꯇꯜꯂꯤꯗ ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯝꯒꯦꯕ, ꯏꯃꯥ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯣꯕ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯊꯣꯏꯅ ꯁꯤꯈꯥꯡ ꯈꯥꯡꯕ ꯃꯈꯩ ꯌꯥꯔꯛꯇꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯊꯣꯏꯅꯥꯎꯒ ꯃꯩꯅꯧꯒꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ ꯊꯣꯏꯅꯥꯎ, ꯕꯦꯝꯃ ꯃꯩꯅꯧ, ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯏꯆꯥꯅꯨꯄꯤ ꯑꯊꯣꯏꯗꯣ ꯈꯔ ꯈꯔ ꯍꯧꯕꯤꯕ ꯌꯥꯕꯅꯤ꯫ ꯃꯥ ꯃꯇꯣꯝꯇ ꯁꯣꯛꯄ ꯆꯠꯄ ꯇꯟꯕꯩꯔ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯣꯅ ꯊꯧꯗꯥꯔꯛꯏꯅꯦ꯫ ꯊꯣꯏꯅꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯁꯦꯅ ꯍꯧꯋꯦ, ꯃꯥꯅ ꯅꯣꯡꯇ ꯌꯥꯗꯕꯒꯤ ꯋꯥꯅꯤ, ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯧꯗ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕꯗꯨꯕꯣ? ꯅꯣꯏꯁꯨ ꯅꯃꯥꯟꯅꯕꯤꯅꯤ,ꯈꯔ ꯍꯪꯈꯣꯠ ꯇꯧꯗꯅ꯫ ꯃꯩꯅꯧꯅ ꯈꯨꯝꯃꯤ꯫ ꯍꯣꯏ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯍꯥꯏꯁꯤꯇꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯤꯗꯅ, ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯕꯗꯤ ꯀꯨꯆꯨ ꯃꯨꯁꯤꯟꯅꯤ ꯍꯥꯏꯌꯦ, ꯀꯨꯆꯨ ꯃꯨꯔꯗꯤ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯔꯔꯣꯏ ꯍꯥꯏꯌꯦ꯫ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ, ꯑꯗꯣ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯀꯣꯏꯅꯕ ꯂꯩꯔꯤꯗꯣ, ꯑꯩꯈꯣꯏ ꯑꯊꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯅ ꯌꯥꯔꯗꯤ ꯅꯣꯏꯅ ꯁꯤꯜꯂꯒ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯅꯍꯜꯂꯨꯗꯅ꯫ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯐꯅꯗꯤ ꯈꯪꯅꯍꯟꯕꯅꯦ, ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯔꯥ ꯅꯨꯄꯥꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯤꯔꯥ ꯈꯪꯗꯦ, ꯅꯣꯡ ꯅꯤꯅꯤ ꯈꯪꯅꯔꯝꯃꯒ ꯍꯦꯛꯇ ꯀꯥꯏꯅꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯐꯅꯗꯤ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯦꯝꯕꯤꯔꯤꯁꯤ, ꯀꯨꯏꯅ ꯑꯝꯇ ꯆꯠꯇꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯗꯣꯝꯆꯥ꯫ ꯃꯩꯅꯧꯅ, ꯏꯗꯣꯝꯆꯥ, ꯅꯪ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯠꯈ꯭ꯔꯕ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯕꯒꯤ ꯃꯍꯨꯠ ꯃꯥ ꯃꯁꯥꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯈꯜꯍꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯗꯧꯗ ꯃꯉꯥꯏꯔꯦ, ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯕꯨ ꯅꯣꯡ ꯅꯤꯅꯤ ꯈꯪꯅꯔꯝꯃꯒ ꯍꯦꯛꯇ ꯄꯥꯝꯃꯛꯇ꯭ꯔꯦꯒ ꯑꯗꯨ ꯇꯧꯋꯦꯒ ꯃꯣꯏ ꯈꯪꯅꯅꯕ ꯁꯤꯟꯕꯤꯔꯨꯕ ꯑꯩꯈꯣই ꯑꯣꯏꯅ ꯏꯀꯥꯏꯌꯦꯕ꯫ ꯆꯨꯝꯁꯨ ꯆꯨꯝꯃꯤꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥꯗ ꯑꯁꯨꯛ ꯌꯥꯝ ꯆꯤꯜꯍꯥꯎ ꯊꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯗꯅ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯅꯤꯁꯨ ꯅꯠꯇꯦ, ꯃꯁꯛꯀ ꯆꯥꯟꯅꯕ ꯅꯨꯄꯥ ꯈꯜꯂꯕꯗꯤ ꯐꯩꯗꯅ, ꯑꯗꯨꯒꯁꯨ ꯃꯌꯨꯝꯒꯗꯤ ꯄꯥꯅꯤꯡꯂꯤꯅꯦ꯫ ꯑꯩꯈꯣꯏꯗ ꯈꯥꯁꯦ ꯍꯌꯦꯡ
ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯁꯤ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯊꯣꯏꯅꯥꯎꯒ ꯃꯥꯏꯅꯧꯒꯁꯨ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯕꯤꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯆꯍꯤ ꯈꯔ ꯌꯥꯝꯂꯕ ꯑꯃꯈꯛ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯅꯨꯄꯥꯗꯨ ꯁꯑꯣꯡ ꯁꯥꯗꯥ ꯌꯥꯝꯅ ꯐꯖꯩ ꯀꯨꯆꯨ ꯉꯧꯏ ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯋꯥꯠꯂꯤꯕ ꯑꯃꯈꯛ ꯍꯥꯏꯕꯕꯨ ꯅꯨꯄꯥꯗꯨ ꯃꯈꯣꯏꯒ ꯌꯦꯡꯅꯕꯗ ꯆꯍꯤ ꯈꯔ ꯂꯩꯁꯤꯟꯅ ꯎꯕꯗꯨ ꯈꯛꯇꯅꯤ ꯊꯣꯏꯅꯥꯎꯅ ꯍꯩꯁ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯊꯣꯏ ꯎꯔꯗꯤ ꯄꯥꯝꯕꯁꯨ ꯌꯥꯏꯗ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯣꯏꯕꯅꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯆꯍꯤꯕꯨꯗꯤ ꯑꯩꯈꯣꯏꯗꯩ ꯈꯔ ꯍꯜꯂꯝꯒꯅꯤ ꯍꯩ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯆꯞ ꯆꯥꯔꯦ ꯍꯌꯦꯡ ꯁꯨꯝ ꯀꯥꯟꯁꯦ ꯅꯣꯏꯅ ꯅꯝꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯦꯡꯍꯜꯂꯣ ꯑꯩ ꯈꯪꯉꯦꯕ ꯅꯨꯄꯥꯁꯤ ꯎꯕꯗ ꯏꯆꯥꯅꯨꯄꯤꯅ ꯁꯣꯏꯗꯅ ꯄꯥꯝꯈꯤꯅꯦꯕ ꯑꯩꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯊꯦꯡꯂꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯀꯧꯊꯣꯛꯂꯒ ꯅꯨꯄꯥꯁꯤ ꯌꯦꯡꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯄ꯭ꯔꯞ ꯊꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ ꯃꯥꯏꯅꯧꯒ ꯊꯣꯏꯅꯥꯎꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯥꯏꯅꯧꯅ ꯃꯆꯥꯅꯨꯄꯤꯅꯦꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯕꯒꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯃꯁꯛ ꯊꯤꯔꯤꯗꯨꯒ ꯐꯖꯕꯅ ꯁꯥꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯤꯔꯦ ꯀꯩꯅ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯄꯅꯤ ꯃꯥꯒꯤ ꯃꯁꯛꯇꯨꯒꯤ ꯁꯅꯥꯅ ꯀꯣꯛꯇꯒꯤ ꯇꯣꯟꯐꯥꯎ ꯌꯨꯝꯂꯁꯨꯅꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯣꯏꯁꯦ ꯃꯥ ꯈꯪꯗ ꯃꯥꯜꯂꯤ ꯃꯁꯛꯇꯨꯒ ꯑꯁꯦꯡꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯤꯅꯦꯅ ꯃꯥꯁꯦ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯎꯔꯒ ꯀꯦꯁꯤꯟꯅꯕꯤ ꯇꯧꯕꯗꯣ ꯅꯨꯄꯥꯅ ꯍꯦꯟꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯍꯥꯟꯃꯨꯛ ꯇꯥꯂꯣꯉꯥꯟꯕꯒꯤ ꯃꯃꯥꯟꯅꯕ ꯐꯩꯖꯥꯎ ꯀꯧꯕ ꯑꯃ ꯑꯩꯅ ꯁꯦꯝꯕꯤꯕꯗꯣ ꯐꯩꯖꯥꯎꯅ ꯑꯊꯣꯏꯁꯦ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯍꯥꯏꯔꯦꯕ ꯀꯩꯒꯤ ꯍꯩꯅꯗ꯭ꯔꯤꯅꯤ ꯍꯥꯏꯔꯛꯀꯦ ꯃꯔꯝꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯍꯣ ꯀꯩꯒꯤ ꯑꯣꯏꯔꯨꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯗ ꯀꯦꯁꯤꯟꯅꯕꯤꯗꯣ ꯇꯧꯔꯤꯅꯤꯗꯅ ꯑꯍꯥꯟꯕ ꯐꯩꯖꯥꯎꯒ ꯃꯥꯒ ꯎꯅꯕꯗꯣ ꯑꯗꯨꯗ ꯃꯔꯩ ꯀꯣꯟ ꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯉꯛꯑꯦꯌꯦ ꯑꯗꯨꯗꯒꯤ ꯐꯩꯖꯥꯎꯗꯤ ꯍꯩꯅꯗ꯭ꯔꯕ ꯖꯥꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯊꯣꯏꯅ ꯑꯩꯈꯣꯏꯗ ꯇꯝꯕꯅ ꯑꯃ ꯐꯩꯖꯥꯎ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯄꯨꯔꯥ ꯀꯩꯅꯣꯝꯒꯤ ꯅꯨꯄꯤꯅꯤꯕ ꯑꯗꯣ ꯏꯅꯨꯝꯆꯥꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯒ ꯃꯥ ꯀꯧꯊꯣꯛꯂꯨꯔꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄ ꯉꯥꯏꯔꯒ ꯃꯕꯥꯏꯅꯤ ꯈꯪꯅꯅꯕ ꯁꯤꯜꯂꯁꯦꯕ ꯍꯣꯏ ꯑꯁꯨꯝꯅ ꯊꯣꯏꯅꯥꯎ ꯑꯃꯗꯤ ꯃꯥꯏꯅꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯊꯣꯏꯗ ꯅꯨꯄꯥ ꯑꯗꯨꯕు ꯌꯦꯡꯍꯟꯅꯕ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯅꯨꯡꯊꯤꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯅꯥꯎꯒ ꯃꯥꯏꯅꯧꯒꯗꯨ ꯑꯊꯣꯏ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯊꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯅꯨꯡꯊꯤꯜ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯀꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯑꯔꯩꯕ ꯐꯅꯦꯛ ꯐꯤ ꯃꯈꯩ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯒ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯑꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯆꯠꯁꯤ ꯀꯥꯏꯅꯒ ꯍꯧꯕꯤꯔꯛꯀꯅꯨꯀꯣ ꯊꯣꯏꯅꯥꯎꯅ ꯍꯧꯕꯤꯔꯣꯏ ꯏꯕꯦꯝꯃ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯗꯤ ꯍꯥꯟꯅꯗꯒꯤ ꯀꯨꯆꯨ ꯈꯔ ꯃꯝꯂꯤꯉꯩ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯃꯝꯈꯤꯅꯕ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯍꯔꯥꯎꯒꯗꯧꯕ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩ ꯄꯥꯎꯅꯣ ꯀꯅꯥꯒꯤ ꯄꯥꯈꯪꯅ ꯑꯩꯉꯣꯟꯗ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯒꯦ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯃꯁꯛ ꯐꯖꯕ ꯑꯗꯨꯒ ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯕ ꯄꯥꯈꯪ ꯅꯠꯇ꯭ꯔꯗꯤ ꯈꯪꯅꯕ ꯇꯜꯂꯤꯀꯣ ꯃꯥꯏꯅꯧꯅ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯅꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯃꯈꯩ ꯅꯨꯄꯥ ꯈꯜꯂꯤꯅꯦꯅ ꯑꯩꯈꯣꯏꯅ ꯁꯛꯁꯨꯒꯥꯁꯦ ꯂꯥꯏꯒꯤ ꯃꯆꯥꯃꯨꯛ ꯐꯖꯕ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯊꯤꯔꯤꯕꯁꯤꯗꯒꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯊꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯁꯦꯜ ꯄꯥꯏ ꯀꯩꯅꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯃꯇꯤꯛ ꯆꯥꯅ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯈꯩ ꯊꯣꯟꯕꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯔ ꯇꯦꯛꯊꯈꯩ ꯂꯩ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯕꯨ ꯋꯥꯠꯂꯤꯒꯦ ꯃꯥꯏꯅꯧ ꯃꯁꯤꯅ ꯇꯞꯂꯞ ꯁꯣꯜꯂꯤ ꯆꯠꯀꯔ ꯁꯤꯒꯗ ꯉꯥꯏꯔꯦ ꯋꯥꯠꯂꯤꯁꯤ ꯅꯪꯒꯤ ꯃꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯊꯣꯏꯅꯥꯎꯅ ꯇꯥꯔꯗꯨꯅ ꯈꯨꯗꯤꯡꯅ ꯍꯥꯏꯔꯞꯏꯜꯂꯤ ꯌꯥꯔꯤꯁꯦ ꯑꯇꯩ ꯋꯥ ꯂꯣꯏ ꯇꯣꯛꯑꯁꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯁꯤꯀꯣ ꯑꯁ ꯑꯩ ꯇꯜꯂꯦ ꯍꯥꯏꯔꯝꯇꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯥꯏꯅ ꯑꯗꯨꯝ ꯁꯣꯛꯆꯅꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯅꯥꯎꯅ ꯑꯗꯨ ꯌꯥꯗꯕꯩꯅꯤ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯦ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯦꯡꯍꯧ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯅꯨꯄꯥꯗꯣ ꯅꯪ ꯌꯥꯝ ꯄꯥꯝꯒꯗꯧ ꯃꯥꯜꯂꯦꯕ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯂꯝꯒꯗ꯭ꯔꯣ ꯑꯁ ꯑꯩꯅ ꯊꯑꯣꯏꯅ ꯃꯇꯝ ꯃꯥꯡꯈꯩ ꯌꯦꯡꯂꯨꯔꯒ ꯑꯩꯅ ꯄꯥꯝꯃꯣꯏꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯏꯅꯧꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜ ꯂꯩꯔꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯅ ꯄꯥꯈꯪ ꯑꯃꯇꯁꯨ ꯀꯣꯏꯅꯁꯦ ꯍꯥꯏꯕꯁꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯗꯨ ꯑꯗꯥꯅ ꯋꯥ ꯄꯦꯠ ꯂꯩꯌꯦ ꯍꯌꯦꯡꯅꯦ ꯅꯪ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯃꯣꯡꯐꯝꯗ ꯁꯨꯛ ꯌꯨꯡꯕꯗꯨ ꯄꯥꯝꯕ꯭ꯔꯕ ꯍꯥ ꯌꯥꯔꯦ ꯃꯥꯏꯅꯧ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ
ꯑꯩꯕꯨ ꯄꯥꯈꯪ ꯑꯃꯠꯇ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤ ꯀꯥꯏꯅ ꯏꯕꯦꯝꯃ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯣꯏꯅ ꯀꯣꯏꯗꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯑꯩꯁꯦ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯤ ꯅꯪꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯂꯨꯗꯅ ꯍꯣ ꯑꯩꯅ ꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯌꯥꯎꯕ ꯌꯥꯎꯔꯗꯤ ꯅꯍꯥꯟ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯑꯩ ꯃꯥꯏꯅꯧ ꯑꯃꯗꯤ ꯑꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯝ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯔꯩ ꯇꯧꯅꯔꯛꯄꯗꯨꯗ ꯊꯣꯏꯅꯥꯎꯅ ꯑꯁꯨꯝꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯌꯥꯔꯦꯕ ꯅꯣꯏꯅꯤ ꯁꯤꯗꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯊꯣꯏ ꯅꯪꯁꯨ ꯃꯔꯩ ꯇꯧꯔꯅꯨ ꯁꯅꯥꯕꯨꯟ ꯄꯨꯔꯣ ꯑꯗꯨꯒ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯁꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯛꯑꯣꯕꯁꯤ ꯊꯦꯡꯉꯦꯕ ꯑꯁꯨꯝꯅ ꯊꯣꯏꯅꯥꯎꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯅꯅꯕ ꯊꯦꯝꯖꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯨꯔꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯉꯔꯥꯡ ꯅꯨꯄꯥꯗꯨ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯅꯥꯎꯅ ꯑꯊꯣꯏ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯁꯛꯁꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪꯅ ꯄꯥꯝꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯗꯧꯅꯤ ꯑꯣ ꯑꯥꯗ ꯂꯥꯛꯂꯤꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯁꯤꯔꯣ ꯉꯥꯏꯈꯣꯀꯣ ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯤ ꯌꯦꯡꯕꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯗꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯉꯧꯔꯣꯛ ꯉꯧꯔꯗꯅ ꯌꯦꯡꯕꯗꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯤꯑꯣꯏ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯊꯣꯏ ꯏꯈꯠ ꯈꯠꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯃꯈꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩꯃꯥ ꯑꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏꯒꯤꯅꯤ ꯆꯪꯂꯒ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯗꯧꯅ ꯃꯁꯥ ꯅꯥꯟꯕ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯕ ꯅꯨꯄꯥ ꯑꯝꯇ ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯔꯛꯇ꯭ꯔꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯁꯨꯝꯅ ꯊꯣꯏꯅ ꯂꯝꯕꯤꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯛꯄꯗꯨꯗ ꯃꯥꯏꯅꯧꯅ ꯍꯥꯏꯔꯞ ꯆꯩꯔꯛꯂꯝꯃꯤ ꯌꯥꯔꯤꯕ ꯊꯣꯏ ꯅꯨꯄꯥꯗ ꯆꯣꯞꯄ ꯌꯥꯝ ꯃꯥꯜꯂꯤ ꯑꯍꯧꯕ ꯃꯤꯅ ꯅꯪꯁꯦ ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯑꯝꯇ ꯀꯣꯏ ꯐꯪꯖꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤꯅꯦ ꯈꯟꯈ꯭ꯔꯅꯤ ꯑꯉꯥꯎꯕꯤꯗꯣ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨꯀꯣ ꯍꯣꯏꯕ ꯑꯗꯣ ꯅꯪꯒ ꯊꯣꯏꯅꯥꯎꯕꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯃꯤꯡ ꯂꯩꯐꯝ ꯀꯩꯀꯥ ꯂꯣꯏꯅ ꯈꯪꯉꯣꯕ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏꯅꯤꯅꯅꯦ ꯎꯄꯥꯏ ꯇꯧꯔꯒ ꯃꯁꯤ ꯑꯩꯒ ꯈꯪꯅꯍꯜꯂꯨꯀꯣ ꯃꯥꯏꯅꯧꯅ ꯍꯣꯏꯕ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯈꯤꯁꯅꯨ ꯑꯩꯈꯣꯏ ꯍꯥꯏꯅꯒꯦꯕ ꯅꯪ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯂꯩꯌꯣꯕꯀꯣ ꯍꯣꯏ ꯑꯩ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯂꯨꯝꯃꯒ ꯂꯩꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯗꯨ ꯂꯝꯕꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨꯝ ꯂꯣꯝꯗ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯃꯥꯏꯅꯧꯒ ꯊꯣꯏꯅꯥꯎꯒꯅ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯣꯏꯅꯤ ꯆꯪꯁꯤꯜꯂꯤ ꯃꯥꯏꯅꯧꯅ ꯏꯕꯨꯡ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯕꯨꯔꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯒꯤ ꯂꯩꯐꯝꯕꯨꯗꯤ ꯈꯪꯖꯔꯦ ꯍꯥꯟꯅꯅ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯌꯥꯅꯤ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯀꯌꯥꯝꯕ ꯀꯧꯏꯗ ꯀꯔꯤ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯊꯣꯏꯅꯥꯎꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯥꯁꯦ ꯅꯨꯄꯥꯗ ꯌꯥꯝ ꯆꯤꯜꯍꯥꯎ ꯊꯤꯕ ꯑꯗꯣ ꯏꯕꯨꯡꯕꯨ ꯎꯔꯨꯕꯗꯒꯤ ꯃꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤ ꯏꯕꯨꯡꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯈꯤꯗꯧꯔꯦ ꯑꯗꯨꯅ ꯅꯆꯜ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯕꯤꯗꯨꯅ ꯏꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯈꯪꯅꯕꯤꯌꯣ ꯌꯥꯝꯅ ꯐꯕ ꯏꯃꯥꯟꯅꯕꯤꯅꯤ ꯏꯕꯨꯡꯁꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤ ꯍꯥꯏꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯃꯁꯛꯇ ꯌꯦꯡꯒꯦ ꯃꯥꯏꯅꯧꯅ ꯃꯥꯗꯤ ꯀꯥꯏꯌꯦꯅ ꯑꯥꯒꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯁꯤꯗ ꯀꯧꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯅꯧ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯑꯗꯨꯒ ꯃꯥꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯊꯣꯏꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯤ ꯑꯊꯣꯏ ꯎꯕꯃꯛꯇꯗ ꯅꯨꯄꯥꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯃꯌꯨꯝꯗ ꯑꯝꯇ ꯊꯝꯂꯝꯗꯅ ꯂꯣꯏꯅ ꯁꯤꯔꯒ ꯊꯣꯛꯂ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯤꯁꯨ ꯅꯨꯄꯥ ꯅꯍꯥꯅ ꯀꯣꯏꯅꯤꯡꯕ ꯈꯪꯅꯅꯤꯡꯕ ꯁꯛꯇꯥ ꯆꯦꯟꯗꯦꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯊꯣꯏꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯑꯊꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯦ ꯇꯧꯏ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯑꯊꯣꯏ ꯃꯔꯩꯗꯣ ꯑꯔꯩꯕ ꯃꯈꯩ ꯀꯣꯜꯂꯒ ꯏꯀꯦ ꯀꯦꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ ꯑꯊꯣꯏ ꯀꯧꯏꯕꯣ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯑꯊꯣꯏ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯥꯜꯂꯦꯀꯣ ꯈꯣꯟꯖꯦꯜꯗꯨ ꯌꯥꯗꯦꯕ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯞ ꯆꯪꯉꯦꯕ ꯅꯪꯅ ꯑꯩꯁꯦ ꯄꯥꯝꯖꯔꯨꯔꯦ ꯍꯥꯏꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯅ ꯇꯝꯃꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯣꯏꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯄꯥꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯣꯏꯗꯒꯤ ꯆꯍꯤ 10-15ꯃꯨꯛꯇꯤ ꯍꯜꯂꯝꯒꯅꯤ ꯑꯩꯅ ꯈꯤꯇꯪ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯝꯃꯗꯤ ꯅꯣꯏꯒꯁꯦ ꯄꯣꯛꯄ ꯌꯥꯔꯤꯕ ꯆꯍꯤ ꯃꯇꯥꯡꯅꯤꯗ ꯑꯗꯨ ꯐꯔꯦ ꯍꯌꯦꯡꯗꯤ ꯑꯊꯣꯏ ꯏꯕꯥꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯤ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯖꯨꯖꯥ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈꯤꯕꯗꯨ ꯀꯌꯥꯝꯕ
ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯑꯊꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯛ ꯊꯤꯕꯗ ꯅꯠꯇꯅ ꯅꯨꯄꯥ ꯎꯕꯗ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯌꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯅꯨꯄꯥ ꯑꯃꯗꯁꯨ ꯂꯣꯏꯅꯅꯤꯡꯉꯣꯏ ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯉꯥꯡꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯒꯦ ꯁꯣꯝꯗꯁꯨ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯔꯥꯒ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯅꯥꯎꯅ ꯑꯊꯣꯏ ꯅꯪꯒꯤ ꯂꯥꯏꯕꯛ ꯈꯨꯐꯁꯦ ꯑꯁꯨꯃꯥꯏꯅ ꯏꯔꯥꯏ ꯂꯥꯏ ꯌꯥꯔꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯦꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯁꯦ ꯅꯨꯄꯥꯅꯗꯤ ꯑꯗꯨꯝ ꯄꯥꯝꯅꯕꯅꯦꯅ ꯑꯗꯒꯤ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯕ ꯑꯗꯒꯤ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯁꯦꯠꯄꯁꯤꯗ ꯃꯥꯅ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯕ ꯃꯩꯅꯧꯅ ꯌꯥꯔꯦꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯈꯤꯇꯪ ꯇꯧꯕꯒ ꯅꯁꯥ ꯅꯁꯥ ꯊꯥꯒꯠꯄꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯅꯨꯄꯥꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯅꯔꯩ ꯀꯣꯟꯁꯤꯟꯅꯕꯤꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯁꯦꯝꯗꯣꯛ ꯅꯨꯄꯥꯗꯤ ꯀꯦꯁꯤꯟꯅꯕ ꯅꯨꯄꯤ ꯄꯥꯝꯒꯟꯗꯕꯅꯤ 이섬 ꯆꯝꯕ ꯅꯨꯄꯤꯗꯨꯅ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕꯅꯤ 이스 ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯅ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯁꯥꯏꯗꯨꯅ ꯀꯩꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯏꯕꯦꯝꯃ ꯅꯨꯄꯥꯗꯤꯀꯣ ꯅꯨꯄꯤꯅ ꯃꯣꯏꯗ ꯀꯦꯁꯤꯟꯅꯔꯛꯄꯁꯦ ꯅꯨꯄꯤꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯩ ꯍꯥꯏ ꯊꯣꯏꯅꯥꯎꯅ ꯌꯥꯔꯤꯕ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯃꯇꯝꯁꯨ ꯊꯦꯡꯉꯤ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄ ꯑꯣꯏꯅ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯀꯌꯥꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯎꯅꯁꯤ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯅ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨ ꯂꯦꯞꯂꯒ ꯀꯌꯥꯝꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯥꯎꯒ ꯃꯩꯅꯧꯒꯅ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯌꯥꯝꯕꯁꯨ ꯂꯥꯛꯂꯤ ꯃꯥꯅ ꯑꯣꯏꯅ ꯄ꯭ꯔꯞ ꯑꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯌꯥꯝ ꯀꯨꯏꯔꯒꯤ ꯂꯥꯛꯄ ꯑꯩꯅ ꯂꯥꯛꯏꯁꯤꯕꯨ ꯊꯦꯡꯃꯜꯂꯕ꯭ꯔꯅꯦ ꯊꯦꯡꯗꯦꯗ ꯉꯟꯇꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯖꯅ ꯐꯝꯃꯨꯁꯦ ꯑꯗꯨꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯣ ꯑꯊꯣꯏ ꯅꯪꯅ ꯑꯩꯒ ꯊꯦꯡꯅꯕꯗ ꯋꯥ ꯉꯥꯡꯕꯗ ꯂꯩ ꯈꯣꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯊꯥꯏꯅ ꯑꯇꯩ ꯅꯨꯄꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯃꯁꯥꯒꯤꯅꯤ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯁꯦ ꯅꯨꯄꯤ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯃꯣꯏꯅ ꯂꯨꯅ ꯇꯧꯃꯟꯕꯗꯨꯅꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩ ꯀꯣꯟꯈ꯭ꯔꯤꯁꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥꯗꯅꯕꯨ ꯃꯔꯩ ꯀꯣꯜꯂ ꯀꯦꯁꯤꯟꯅꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄꯒꯤ ꯋꯥꯅꯤ ꯂꯩꯁꯥꯕꯤꯅꯒ ꯏꯆꯥꯎ ꯆꯥꯎꯈꯩ ꯃꯔꯩ ꯀꯣꯜꯂ ꯉꯥꯡꯂꯛꯄꯗꯣ ꯅꯨꯄꯥꯁꯤꯡꯅꯗꯤ ꯌꯥꯝ ꯍꯩꯅꯗꯕ ꯄꯣꯛꯄꯅꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯁꯤꯕ ꯁꯦꯜ ꯄꯥꯏꯕ ꯐꯤꯖꯣꯜ ꯑꯇꯥꯡꯕ ꯁꯦꯠꯄꯗꯨ ꯈꯛ ꯅꯠꯇꯦ ꯌꯥꯝꯅ ꯆꯝꯕ ꯅꯨꯡꯁꯤ ꯂꯩꯈꯣꯜ ꯂꯩꯕ ꯏꯪ ꯇꯞꯄ ꯅꯨꯄꯤꯗꯨꯕꯨꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯑꯣꯏꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯅꯨꯄꯤꯗ ꯆꯤꯜꯍꯥꯎ ꯊꯤ ꯍꯥꯏꯔꯤꯅꯤ ꯃꯣꯏꯅ ꯄꯥꯝꯕꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅꯕ ꯏꯃꯥꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯥꯕꯤ ꯑꯗꯨꯒ ꯐꯤꯔꯣꯜꯁꯨ ꯇꯥꯡꯕ ꯃꯌꯥꯝ ꯂꯩꯕꯤ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝꯅ ꯀꯜꯂꯛꯄ ꯅꯨꯄꯥꯗꯨꯗꯤ ꯁꯨꯅꯤꯡꯗꯕ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯑꯐꯕ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯗꯨꯗ ꯈꯪꯗꯦ ꯏꯕꯣꯡ ꯑꯩꯒꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯍꯣꯏ ꯌꯥꯔꯁꯦ ꯍꯌꯦꯡꯋꯥꯏ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯅꯪꯕꯨ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝ ꯍꯜꯂꯤ ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯅꯁꯥꯒꯤ ꯂꯣꯡꯒꯥ ꯆꯥꯟꯅꯕ ꯑꯃ ꯊꯤꯕ ꯌꯥꯗ꯭ꯔꯣ ꯂꯣꯡꯒꯥ ꯆꯥꯟꯅꯕ ꯄꯥꯈꯪꯁꯤꯡꯗꯤ ꯑꯩ ꯄꯥꯝꯗꯦꯗ ꯏꯕꯨꯡꯁꯦ ꯀꯔꯤ ꯃꯒꯨꯜ ꯆꯦꯟꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯤꯡꯉꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯁꯥꯒꯠꯈꯤꯅꯨꯗ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯤ ꯅꯠꯇꯦ ꯑꯐꯪ ꯈꯔꯁꯨ ꯅꯣꯝꯂꯒ ꯍꯤꯡꯕ ꯃꯤꯁꯛꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯪꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯈꯤꯅꯤ ꯃꯈꯣꯏ ꯑꯣꯏꯅ ꯉꯥꯏꯕꯅ ꯐꯅꯤꯗ ꯇꯜꯂꯤꯗ ꯑꯩ ꯏꯕꯨꯡꯒ ꯑꯣꯏꯅ ꯑꯗꯨꯝ ꯂꯨꯍꯣꯡꯅꯤꯡꯉꯤ ꯀꯌꯥꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯔꯤꯁꯦ ꯌꯧꯈ꯭ꯔꯦ ꯑꯗꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯂꯝꯕꯤꯗꯨ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯀꯣꯡꯀꯨꯠꯁꯤꯡꯗ ꯂꯩꯈꯣꯝ ꯇꯨꯡꯗꯨ ꯂꯩꯕ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯃꯄꯥ ꯆꯥꯅꯅ ꯑꯉꯥꯡ ꯆꯦꯟꯗꯨꯅ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ
ꯑꯉꯥꯡ ꯑꯃꯅ ꯂꯩꯈꯣꯝ ꯃꯔꯛꯀꯗꯨꯗ ꯆꯣꯡꯕꯗꯒꯤ ꯁꯣꯏꯗꯅ ꯀꯌꯥꯝꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯂꯩꯈꯣꯝ ꯐꯅꯌꯥꯝꯅ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯑꯊꯣꯏꯅ ꯁꯛ ꯆꯝꯃꯒ ꯂꯣꯏꯅꯅ ꯑꯉꯥꯡꯗꯨꯗ ꯑꯁꯨꯝꯅ ꯆꯩꯔꯛꯂꯝꯃꯤ꯫ "ꯅꯃꯤꯠꯇꯨꯕꯨ ꯇꯥꯡꯕ꯭ꯔꯣ? ꯑꯉꯥꯡꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯑꯉꯥꯡꯅ ꯑꯣꯏꯔꯝꯃꯣꯏꯁꯦ꯫ ꯅꯃꯥ ꯅꯄꯥꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯦꯕ꯫ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯕꯒ ꯈꯪꯗꯈꯩ ꯁꯣꯔꯣꯛꯁꯤꯗ ꯁꯥꯗ ꯂꯩꯁꯦ꯫ ꯅꯪ ꯃꯤꯒꯤ ꯐꯨꯔꯤꯠ ꯑꯇꯥꯡꯕꯁꯦ ꯅꯪꯅ ꯆꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥ? ꯅꯃꯥ ꯅꯄꯥꯗꯒꯤ ꯁꯦꯜꯂꯣꯁꯨ ꯆꯠꯂꯣ, ꯃꯤꯒꯤ ꯐꯨꯔꯤꯠ ꯆꯤꯡꯅꯕ ꯆꯠꯂꯣ!" ꯑꯊꯣꯏꯅ ꯇꯥꯊꯤ ꯆꯩꯔꯛꯄꯗꯨꯗ ꯑꯉꯥꯡꯗꯨꯗꯤ ꯀꯤꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯀꯌꯥꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯊꯣꯏ, ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯃꯥꯁꯨ ꯁꯣꯏꯒ ꯌꯥꯎꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯕꯗꯣ ꯇꯧꯏꯅꯦ꯫ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯃꯥꯒꯤ ꯃꯑꯣꯡꯗꯣ꯫ ꯑꯗꯣ ꯏꯕꯣꯡ, ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯁꯨꯝ ꯂꯤꯠꯂꯒ ꯆꯠꯄꯗꯣ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ꯫ ꯐꯨꯔꯤꯠꯇꯣ ꯑꯩꯒꯤꯗ ꯊꯝꯕꯤꯔꯝꯃꯣ, ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯨꯗꯣꯔꯛꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯏꯕꯨꯡꯅ ꯂꯥꯛꯄꯗ ꯄꯨꯈꯤꯅꯕ." "ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ." "ꯑꯁ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯩ ꯁꯨꯕꯤꯍꯧꯔꯒꯦꯕ, ꯁꯤ ꯄꯤꯔꯛꯑꯣꯕ ꯁꯤ." ꯑꯁꯨꯝꯅ ꯅꯝꯗꯨꯅ ꯑꯊꯣꯏꯅ ꯄꯨꯟꯁꯤꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯂꯧꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯑꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯖꯨꯖꯥ ꯇꯧꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯃꯥꯅ ꯈꯪꯅꯩ ꯍꯥꯏꯕ ꯃꯥꯏꯕꯤꯗꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯨꯔꯁꯦ꯫ ꯑꯩꯅ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯄꯨꯔꯛꯂꯕꯅꯤ꯫ ꯐꯨꯔꯤꯠꯇꯨꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯟꯕ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯏꯃꯥ? ꯐꯨꯔꯤꯠꯇꯨꯕꯨ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯦ꯫ ꯍꯌꯦꯡꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒꯅꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯃꯗꯧꯔꯤꯅꯤ." "ꯑꯗꯣ ꯏꯃꯥ, ꯃꯍꯩꯕꯨ ꯄꯥꯟꯒꯗ꯭ꯔꯣ?" "ꯑꯗꯨꯝꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯅ ꯆꯤꯡꯅꯕꯗꯣ ꯐꯠꯇꯦꯅꯦ꯫ ꯑꯐꯕ ꯉꯥꯛꯇ ꯈꯜꯂꯒ ꯇꯧꯒꯗꯧꯅꯤꯅꯦ꯫ ꯃꯥꯏꯕꯤꯗꯣ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤꯅꯤ꯫ ꯃꯃꯥꯡ ꯊꯛꯇ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯐꯥꯈ꯭ꯔꯕ ꯃꯥꯏꯕꯤꯅꯤ꯫ ꯑꯗꯨꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯐꯥꯕ ꯌꯥꯔꯅꯤꯀꯣ ꯏꯃꯥ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯜꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯀꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯎꯗ꯭ꯔꯤ꯫ ꯑꯗꯨ ꯈꯪꯕꯩꯅꯤꯅꯦ ꯑꯩꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯜꯂꯤꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯇꯧꯒꯗꯣꯏ ꯊꯕꯛꯁꯤ ꯅꯪ ꯅꯃꯥꯟꯅꯕꯤ ꯊꯣꯏꯅꯥꯎꯒ ꯃꯩꯅꯧꯒꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ, ꯅꯣꯛꯅꯈꯤꯅꯤ ꯅꯠꯇ꯭ꯔꯗꯤ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯅꯥꯝꯇꯗ ꯈꯪꯍꯜꯂꯣꯏ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯊꯣꯏꯒ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯒꯗꯨ ꯃꯥꯏꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯀꯌꯥꯝꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯝꯗꯧꯅ ꯐꯨꯔꯤꯠ ꯑꯗꯨꯗ ꯂꯩꯋꯥ ꯇꯧꯁꯤꯟꯗꯨꯅ ꯀꯌꯥꯝꯕꯕꯨ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯤꯛꯊꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯏꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯈꯣꯏꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠꯇ ꯂꯩꯋꯥ ꯇꯧꯁꯤꯟꯕ ꯍꯥꯏꯁꯤꯁꯨ ꯑꯐꯕ ꯅꯠꯇꯦ꯫ ꯂꯩꯋꯥꯗꯨꯒꯤ ꯃꯌꯥꯏ ꯆꯝꯈ꯭ꯔꯒ ꯃꯤꯗꯨꯅ ꯅꯪꯕу ꯍꯨꯃꯨꯛ ꯈꯥꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯅꯪ ꯅꯁꯥ ꯑꯣꯏꯅ ꯉꯥꯎꯗꯨꯅ ꯆꯠꯄ ꯐꯥꯎ ꯌꯥꯔꯤꯕꯅꯤ꯫ ꯏꯆꯦ ꯃꯥꯏꯕꯤ, ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯑꯃ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯄꯨꯗ ꯂꯩꯈꯤꯕꯗꯨꯅꯤ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯀꯣꯟꯅ ꯇꯞꯅ ꯃꯔꯥꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯛꯁꯅꯤꯗ." ꯍꯣꯏ, ꯅꯣꯏꯅ ꯁꯥꯟꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩ ꯇꯧꯒꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯂꯕꯗꯤ ꯑꯩ ꯆꯦꯟꯅꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦꯗꯅ." "ꯍꯣꯏ ꯏꯆꯦ, ꯀꯔꯤꯝꯇ ꯆꯦꯟꯅꯍꯜꯂꯣꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏꯃꯤꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯒ ꯀꯧꯕꯤꯌꯨꯕ." "ꯐꯔꯦ, ꯑꯩ ꯊꯋꯥꯏꯃꯤꯒ ꯀꯧꯕꯤꯔꯒꯦ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯁꯤꯗꯒ ꯂꯩꯋꯥ ꯇꯧꯁꯤꯜꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯗꯨꯅ ꯀꯌꯥꯝꯕꯒꯤ ꯊꯋꯥꯏꯃꯤ ꯑꯗꯨ ꯑꯊꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨꯗꯁꯨ ꯂꯩꯋꯥ ꯁꯣꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯏꯕꯤꯗꯨꯅ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ 3 ꯄꯤꯔꯛꯂꯝꯃꯤ꯫ "ꯁꯦ, ꯏꯕꯦꯝꯃꯒꯤ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ 3ꯁꯦ ꯊꯝꯃꯨ꯫ ꯁꯨꯛꯂꯧ ꯂꯧꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯂꯪ ꯑꯍꯤꯡꯕꯒ ꯎꯆꯥꯟ ꯑꯁꯤꯒꯅ ꯏꯕꯦꯝꯃꯒꯤ ꯐꯃꯨꯡ ꯃꯈꯥ ꯀꯥꯡꯈꯗ ꯃꯥꯒꯤ ꯈꯣꯏꯗꯧ ꯃꯄꯥ ꯑꯣꯏꯔꯞꯅ ꯊꯝꯃꯨ꯫ ꯑꯗꯨꯒ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤꯅ ꯅꯨꯄꯥꯗꯨꯗ ꯄꯤꯈꯣꯀꯣ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯤꯡꯅꯈꯤꯕꯗ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩ ꯐꯪꯂꯣꯏꯗꯧꯔꯤꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯏꯆꯦ, ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ꯫ ꯑꯋꯥꯃꯜ ꯈꯔ ꯀꯠꯆꯔꯝꯒꯦꯀꯣ." ꯑꯁꯨꯝꯅ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯑꯊꯣꯏ ꯑꯃꯗꯤ ꯁꯥꯈꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯃꯥꯏꯕꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯍꯧꯏ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ "ꯀꯔꯤ ꯃꯃꯥ ꯃꯆꯥꯅꯣ ꯁꯤꯕꯣ? ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯕꯨ ꯃꯍꯩ ꯇꯧꯗꯨꯅ ꯐꯥꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯁ, ꯏꯆꯥ ꯅꯨꯄꯥꯒ ꯄꯣꯛꯇꯧ ꯀꯤꯔꯦꯀꯣ ꯃꯣꯏꯒꯨꯝꯕ ꯂꯩꯁꯥꯕꯤ ꯊꯦꯡꯅꯅꯤ ꯈꯟꯕꯗ꯫
ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯅꯤ ꯉꯁꯤꯗꯤ ꯑꯊꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯃꯇꯣꯝꯇ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯀꯌꯥꯝꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯝꯕ ꯂꯥꯛꯄ ꯎꯕꯗ ꯑꯊꯣꯏ ꯑꯗꯨ ꯈꯠꯂꯤ ꯀꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩ ꯁꯨꯕ ꯅꯪꯂꯛꯇ꯭ꯔꯤ, ꯁꯥꯎꯒꯅꯨꯀꯣ꯫ ꯉꯁꯥꯏ ꯁꯨꯒꯦ ꯇꯧꯔꯒꯅꯦ ꯏꯃꯥꯅ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤꯅ ꯆꯠꯄꯗ ꯍꯜꯂꯛꯄꯗ ꯐꯅꯌꯥꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯅꯪꯅ ꯁꯨꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯨꯗꯧ ꯂꯩꯔꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯝꯕꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯦꯛ ꯂꯧꯁꯤꯟꯕꯒ ꯈꯪꯍꯧꯗꯅ ꯐꯨꯔꯤꯠ ꯑꯗꯨꯗꯒꯤ ꯃꯦꯟꯒ꯭ꯔꯨꯞ ꯃꯅꯝ, ꯎꯆꯥꯟ ꯃꯅꯝ ꯅꯝꯂꯛꯂꯝꯃꯤ꯫ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯄꯁꯤꯡ ꯊꯣꯛꯂꯕ ꯀꯌꯥꯝꯕꯅꯤ ꯃꯥ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯩꯁ, ꯃꯅꯝꯁꯤ ꯏꯆꯝ ꯃꯅꯝ ꯅꯠꯇꯦ, ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤꯕꯨ ꯃꯦꯟꯒ꯭ꯔꯨꯞ ꯃꯅꯝ, ꯎꯆꯥꯟ ꯃꯅꯝ ꯅꯝꯍꯧꯅꯗꯦ꯫ ꯑꯩ ꯐꯨꯔꯤꯠꯁꯦ ꯏꯗꯣꯝꯆꯥ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯀꯌꯥꯝꯕꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯊꯣꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ, ꯐꯨꯔꯤꯠ ꯁꯨꯗꯕꯒꯤ ꯁꯥꯎꯔꯤꯔꯣ? ꯅꯠꯇꯦꯗ, ꯌꯨꯝꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡꯈꯩꯒ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯁꯦꯅ ꯍꯥꯏꯅꯕ꯫ ꯃꯈꯣꯏ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯀꯌꯥꯝꯕ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥ ꯑꯇꯩꯗ ꯆꯪꯗꯈꯩ ꯃꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟꯅ ꯂꯧꯕ ꯃꯗꯣꯝꯆꯥ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯀꯌꯥꯝꯕ ꯅꯪꯕꯣ, ꯐꯨꯔꯤꯠꯁꯤꯕꯨ ꯀꯔꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣ? ꯏꯗꯣꯝꯆꯥ, ꯐꯨꯔꯤꯠꯁꯦ ꯉꯔꯥꯡ ꯑꯩꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯂꯩꯈꯣꯝ ꯇꯩꯕꯗꯒꯤ ꯑꯩꯒ ꯈꯪꯅꯕ ꯑꯉꯥꯡ ꯑꯃꯅ ꯃꯥꯅ ꯁꯨꯕꯤꯔꯒꯦ ꯍꯥꯏꯅ ꯂꯧꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯁꯨꯕ ꯐꯔꯛ ꯇꯥꯔꯦꯅ ꯄꯤꯔꯛꯏ꯫ ꯑꯩꯅ ꯉꯛꯏꯗꯤ ꯐꯨꯔꯤꯠꯁꯤꯅ ꯃꯦꯟꯒ꯭ꯔꯨꯞ ꯃꯅꯝ, ꯎꯆꯥꯟ ꯃꯅꯝ ꯅꯝꯂꯛꯄꯁꯤꯅꯤ꯫ ꯑꯉꯥꯡꯗꯣ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ, ꯅꯨꯄꯥꯗ ꯈꯔ ꯃꯤꯇꯥꯒꯟꯕ ꯅꯨꯄꯤꯅꯤ꯫ ꯏꯗꯣꯝꯆꯥꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ꯫ ꯍꯣꯏꯅꯦ, ꯃꯦꯟꯒ꯭ꯔꯨꯞ ꯃꯅꯝ, ꯎꯆꯥꯟ ꯃꯅꯝ ꯅꯝꯃꯤꯅꯦ꯫ ꯏꯆꯝ ꯆꯝꯕ ꯐꯨꯔꯤꯠ ꯅꯠꯇꯦ ꯃꯁꯤ꯫ ꯀꯌꯥꯝꯕ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯂꯁꯤꯀꯣ꯫ ꯍꯣꯏ, ꯈꯔ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯔꯣꯀꯣ ꯏꯗꯣꯝꯆꯥ꯫ ꯑꯁꯨꯝꯅ ꯀꯌꯥꯝꯕꯒꯤ ꯃꯗꯣꯝꯆꯥ ꯊꯥꯔꯣꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯌꯥꯝꯕꯗꯨ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯣꯅ ꯍꯥꯟꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯝꯕ ꯂꯥꯛꯄ ꯎꯕꯗ ꯊꯥꯔꯣꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯂꯨꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯏꯗꯣꯝꯆꯥ ꯂꯩꯔꯤ꯫ ꯏꯗꯣꯝꯆꯥꯅ ꯐꯅꯕ ꯁꯤꯟꯒꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯇꯧꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗꯅꯦ ꯇꯦꯛꯁꯤꯟ ꯍꯟꯖꯤꯜꯍꯟꯒꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯏꯗꯣꯝꯆꯥ? ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯧꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯃꯤ ꯀꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯁꯤꯗꯁꯨ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯛꯂꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯤꯗꯀꯣ ꯑꯩꯗꯤ꯫ ꯑꯁ, ꯑꯗꯨꯗꯤꯀꯃꯥꯏꯅ ꯇꯧꯅꯤ ꯏꯗꯣꯝꯆꯥ? ꯐꯨꯔꯤꯠꯁꯦ ꯃꯩ ꯊꯥꯗꯣꯛꯈꯤꯗꯣꯏꯔꯣ? ꯏꯗꯣꯝꯆꯥꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯦꯔꯥ, ꯃꯈꯣꯏꯅꯁꯨ ꯄꯪꯍꯦꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯃꯄꯨꯟꯁꯤꯗꯁꯨ ꯀꯥꯎꯔꯣꯏꯗꯕ ꯄꯔꯥ ꯑꯃ ꯑꯩꯅ ꯇꯝꯕꯤꯔꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ, ꯏꯗꯣꯝꯆꯥꯅ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ ꯁꯤꯃꯗꯤ꯫ ꯏꯗꯣꯝꯆꯥ, ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯁꯛꯀꯞ ꯀꯟꯅ ꯎꯠꯂꯛꯇꯅꯕ ꯏꯗꯣꯝꯆꯥꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯀꯣ, ꯑꯩ ꯌꯥꯝ ꯀꯤꯖꯩꯕ ꯃꯣꯏꯁꯦ꯫ ꯍꯣꯏꯅꯦ, ꯏꯗꯣꯝꯆꯥꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯥꯔꯣꯅ ꯃꯥꯒꯤ ꯂꯩꯖꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯝꯃꯤ꯫ ꯑꯊꯣꯏꯅ ꯀꯌꯥꯝꯕꯒꯤ ꯊꯋꯥꯏꯃꯤ ꯀꯧꯈꯤꯕ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨꯗꯁꯨ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯛꯄꯗꯨ ꯑꯊꯣꯏꯗ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯍꯟꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯂꯥꯏꯗ ꯁꯪꯗꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯌꯥꯝꯕꯁꯨ ꯑꯊꯣꯏ ꯈꯣꯏꯔꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯑꯊꯣꯏ ꯊꯦꯡꯅꯅꯤ ꯀꯤꯕꯅ ꯃꯥ ꯂꯣꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯊꯣꯏꯅ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯊꯤꯔꯝꯃꯤ꯫ ꯀꯌꯥꯝꯕ ꯎꯕ ꯐꯪꯗꯕꯗ ꯑꯊꯣꯏ ꯇꯞꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯀꯌꯥꯝꯕ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯊꯤꯕꯁꯨ ꯐꯪꯂꯣꯏꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ, ꯑꯩꯅ ꯃꯉꯣꯟꯗ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕ, ꯊꯋꯥꯏꯃꯤ ꯀꯧꯈꯤꯕꯗꯣ, ꯑꯗꯨꯅ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯒ ꯎꯅꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯪ ꯂꯝꯃꯥꯔ ꯉꯥꯎꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ꯫ ꯃꯤ ꯀꯌꯥꯝꯕ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯂꯨꯕ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯐꯩꯅꯦ, ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨ ꯂꯩꯔꯒ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ꯫ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯁꯨ ꯌꯥꯔꯣꯏ, ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯃꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯈꯛ ꯁꯤꯟꯕꯤꯔꯅꯨ, ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ, ꯃꯥꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅꯕ ꯁꯤꯜꯂꯤꯁꯦ꯫ ꯏꯃꯥꯈꯣꯏꯗꯤ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯑꯩꯅ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯂꯩꯈꯤꯕꯅꯤ꯫
ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯁꯦ ꯑꯩ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯩꯊꯦꯜꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯈꯟꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯕꯅꯤ ꯊꯑꯣꯏꯅ ꯊꯤꯒꯦ ꯌꯥꯎꯅ ꯊꯤꯔꯤꯕꯗꯤ ꯃꯥꯁꯨ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯕꯨ ꯃꯥꯒ ꯊꯦꯡꯅꯔꯦ ꯈꯜꯂꯁꯤ ꯃꯤꯀꯨꯞꯇꯨꯗ ꯅꯪ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯍꯥꯏꯒꯗꯕ ꯌꯥꯝ ꯂꯩꯗ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯀꯣꯏꯆꯠ ꯁꯟꯗꯣꯛꯂꯤꯕꯗꯣ ꯂꯦꯞꯄꯣ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯣ ꯍꯥꯏꯅꯤꯡꯉꯤ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ ꯑꯩꯁꯨ ꯏꯀꯥꯏ ꯏꯃꯥ ꯃꯥꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣꯕ ꯏꯆꯥꯗꯤ ꯋꯥꯈꯜꯒꯁꯦ ꯌꯧꯅ ꯁꯥꯒꯠꯂꯤꯕ ꯑꯣꯏꯔꯦ ꯍꯌꯦꯡ ꯀꯣꯟꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯅꯅꯕ ꯊꯕꯛ ꯇꯧꯕꯤꯔꯅꯨ ꯍꯥꯏꯁꯤꯅꯦ ꯑꯁ ꯏꯃꯥ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯤ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯆꯥꯛ ꯏꯟꯁꯥꯡꯀꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯆꯧꯕꯗꯣꯝꯗ ꯑꯊꯣꯏ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯑꯊꯣꯏꯅ ꯑꯗꯨꯝꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯕ ꯃꯔꯛꯇꯨꯗ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯧ ꯅꯍꯥꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯑꯊꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯪꯕꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯊꯣꯏꯅ ꯈꯨꯝꯃꯤ ꯏꯅꯝꯃ ꯑꯩꯁꯤ ꯃꯤ ꯑꯃꯈꯛ ꯊꯤꯔꯛꯄꯅꯦ ꯀꯅꯥꯒꯤ ꯃꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕ ꯀꯣꯟꯁꯝꯒꯤ ꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯀꯌꯥꯝꯕ ꯍꯥꯏꯕꯗꯣ ꯏꯅꯝꯃ ꯈꯪꯕꯤꯕ꯭ꯔꯣ ꯑꯩ ꯃꯥ ꯊꯤꯔꯛꯏꯅꯦꯕ ꯃꯁꯛ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯗꯣ ꯃꯥ ꯊꯤꯔꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡ ꯀꯌꯥꯝꯕꯅ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯏꯁꯦ ꯏꯅꯝꯃꯗꯤ ꯇꯥꯗ꯭ꯔꯤꯕꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯁꯟꯗꯣꯛꯂꯕꯅꯤꯅ ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯒꯦ ꯇꯧꯕꯅꯦ ꯃꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯩꯁ ꯃꯥꯅ ꯀꯌꯥꯝꯕ ꯍꯥꯏꯔꯤꯁꯦ ꯊꯪꯅꯕ ꯈꯨꯜꯒꯤ ꯏꯅꯦ ꯊꯥꯔꯣꯒꯤ ꯃꯇꯩꯒꯤ ꯃꯆꯥ ꯍꯟꯗꯛ ꯂꯨꯍꯣꯡꯈꯤꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯏꯅ ꯃꯔꯛ ꯈꯔ ꯃꯈꯣꯏꯅꯤ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯅꯤ ꯑꯊꯣꯏꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯔꯦꯗꯅ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦꯗꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯊꯣꯏꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩ ꯏꯕꯨꯡ ꯀꯌꯥꯝꯕꯅꯣ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯀꯩꯒꯨꯝꯕ ꯏꯅꯝꯃꯒ ꯃꯥꯒ ꯊꯦꯡꯅꯕ ꯊꯣꯛꯑꯁꯨꯅꯦ ꯑꯊꯣꯏꯅ ꯋꯥꯔꯤ ꯑꯃ ꯂꯣꯏꯁꯤꯟꯅꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤꯅ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯇꯝꯒꯦ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯨꯗꯅ ꯅꯨꯡꯁꯥꯅꯒ ꯌꯥꯛꯅ ꯁꯥꯕꯅꯦ ꯌꯥꯅꯤ ꯏꯅꯝꯃ ꯑꯩ ꯆꯠꯂꯒꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜꯂꯣꯝꯗ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯧ ꯑꯗꯨꯅ ꯅꯤꯡꯉꯝꯗ ꯁꯣꯜꯍꯧꯏ ꯑꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯩꯁꯥ ꯂꯩꯁꯥꯅ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕꯩꯗꯨ ꯍꯦꯛ ꯑꯣꯏꯗ ꯃꯥꯒꯤ ꯀꯌꯥꯝꯕ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯏꯅꯈꯤꯕ ꯑꯣꯏꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯃꯧ ꯑꯗꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ ꯑꯊꯣꯏꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯄꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ ꯈꯔ ꯑꯃꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯣꯟꯅꯩ ꯑꯗꯨꯒ ꯈꯔ ꯑꯃꯅꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯈꯤꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯒꯠꯈꯤꯕꯗꯨꯒꯤ ꯀꯂꯛ ꯄꯦꯜꯂꯦ ꯍꯥꯏꯅ ꯁꯣꯟꯅꯩ ꯑꯊꯣꯏ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯦ ꯏꯆꯥꯒꯨꯝꯕꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤꯕꯨꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯥ ꯁꯥꯈꯤ ꯍꯥꯏꯕꯤꯗꯣ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯤꯔꯒ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯃꯉꯛ ꯍꯥꯏꯒꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯄꯥꯞꯅꯤ ꯍꯥꯏꯒꯨꯝꯗꯅ ꯁꯥꯈꯤꯒꯤ ꯈꯜꯂꯒꯗꯤ ꯀꯂꯛ ꯄꯦꯜꯂꯤꯕꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯦ ꯌꯥꯝ ꯉꯝꯅ ꯉꯥꯡꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯃꯥ ꯂꯧꯕꯅꯤ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯄꯅꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯤꯑꯦꯗꯣ ꯃꯈꯣꯏ ꯃꯉꯥꯏꯔꯦꯅ ꯂꯩꯕꯗꯒꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤꯁꯤ ꯉꯧꯍꯜꯂꯦꯗꯅ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯁꯤꯅꯤ ꯁꯤꯗꯩꯗꯤ ꯅꯣꯏꯕꯨ ꯋꯥꯔꯤ ꯑꯃ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯁꯥꯈꯤꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅꯅꯦ ꯅꯨꯄꯥꯗꯨꯗ ꯄꯣꯁꯦꯝ ꯇꯧꯁꯤꯜꯂꯦꯌꯦ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯗꯨꯗꯒꯤ ꯈꯪꯅꯔꯛꯇꯅ ꯅꯨꯄꯥꯗꯨꯅ ꯄꯣꯁꯦꯝꯗꯣ ꯃꯁꯥ ꯃꯁꯥꯗ ꯇꯦꯡꯕꯥꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯄꯗꯒꯤ ꯉꯥꯎꯈꯤꯕꯅꯦꯌꯦ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ tauba ngamba nupa phaba ngamba mama masani ko moise asumna laikai miyamna makhoigi maramda ningphu ngangnarakpadu sakhi amadi athoigi na kong yauraklammi adubu migi singthok makhoina menba ngamlamte nongmadi athoidu atamnana kayamba khoigi mayumda laklammi sumangdu leptuna asumna kawi ibung kayamba ibung laibro kayambagi nupi laisna tholaktuna khumi kana oirabano ibung kayamba kautopiro ai wam tai jaramge madi irulu zariye ai magi nupini ai ngodum haibirasu yaye kariya nangbu ibung kayambagi nupini haiba hai satho yeningde ibung kayambagi sengmu nupidi ai ni khangaba thajadraga mama sado ina hangjo akhoi ani di luhongkhiba kuire aduda aina mase khara maning tamja sanuna thadokpagi wani I
ꯀꯔꯤ ꯋꯥꯅꯣ ꯁꯣꯝꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯅꯍꯥꯁꯨ ꯐꯅ ꯑꯣꯏꯔꯤ ꯑꯁꯨꯛ ꯁꯥꯊꯤꯅ ꯉꯥꯎꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯀꯧꯔꯒ ꯅꯁꯥ ꯁꯥꯒ ꯂꯥꯛꯇꯨꯅ ꯏꯟꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ ꯍꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯃꯥꯏ ꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯏꯕꯨꯡ ꯀꯌꯥꯝꯕꯒꯤ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯔꯤꯗꯣ ꯑꯩꯅ ꯈꯪꯉꯣꯏꯗꯕꯩ ꯅꯤꯡꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯪꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯄꯨꯟꯁꯤꯕ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡ ꯑꯊꯣꯏꯅ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥ ꯀꯤꯕ ꯐꯥꯎꯏ 이분 kaya mo thore to 타자자가 mama sada hang자우 아이세 마기 누피 나타브라나 이분 아시기 누피 이까이 강다 비시다 아이세 카나노 무삭 따쿠 레이스나 마기 마푸로이부도 온실리 타서 누피시나 하이시 까리 마시 카나 kaya matapnap kumi astap nangak basi iku indum sana haiba aigi purita posem torambadagi indum zan lai krumaga masada teksin hanjulal haibado aduga mana mo aikuda laisna kaigi ai khang as indum zar imaramuladi wai tori torisi ibong ai sinangi nupi natra aduga mana masi ibungi nupi ni na haijaliba amta puraga tanthokkoba ai magi masak yengingde ha ha yo ngambireda migi mayumda laklaga helai sabi ngaubi nupa do pasem tawbi kanbi aigi nupa da nang pasem tawkibudu ki mahai na hujikti nangoina ngaroga satore da nawje chalo chalo ngaugi su nayumda ngaubiru do akoi sida ngaubiru no iwa makak tarak phangjabase angaubi nang mun khidana kire nang ni ngauri di migi nupa mayumda laklaga hekta lesin mangambi nangbu angaubi na tradi kaino masi taso ai dang si sauradi masya masamse lakna poiraga lekai miyamang na khongainani yam thunane moirong gi mi karoga chalan ko natradi phagi dagi I hegalakani ko ay yari balaisna angaubi siga manara kaidong doino adugi saru imung da jangsi lawase aisho unsina butalli maga asi haiduna kayambana themduna laisna ba imung da pusin khirami makoi ani hek sangkhibaga athoi su sensilaktuna thongadu makhut ani sangna thili ibung kayamba thongsim tangdo piyoba ai nangi nu piya thoine ai bu kaurabro ai ibung muthirak ba koirabani thiba phangmandabagi yumdoina laabani si thongsim ta hangoba asumna thoina thong thilingeida konthonglomdagi athoigi mama saki sangaktuna masanu pibu kaui athoi karino nangna tawrisibo leikai kumai oina batare ne laose imaga salase thongdudi tuma hangdoraktre tanja sana kayambagi madum sa tharo thuklaktuna asumna hairami ibe masigi mama oidoira hoi mani isa nupina karino akai barkha tawkhra male ngakpiyo ai isa sipur ga sakhrage wakhal soirabi oina tawida yaradi matung amukana yumsida lakhanbigan isa gai moga nusi sanana palibasida mana ayet papi boina thokne hoi ekhoi bu ngakpiyo ai amukana isa bu yumsida khongul tahal phare lengo ekhoi gi sui mau nupisia makum matha surakpagi sugumba charang khoirang na basia tawhaningde angang dusu nakoina hana tanaruba maibiduga tanaragane posemdo lokthok halabadi wakhal soiran tarakanida saki tingak tharodi yengi tharo nokfe tawna makha taraklam ai su maibi amagi tawba ngamba ai loina khan nakoina mana sana isa nupa kayamagi thawai mi kaukiba aduga mana litna purita posem tawkibudu ki laman oina aina posem tarokli misakaduda teksin hanjina na batawkibani madumak nane nasanupi na husik wakhal tada leiribase hausikti aina su taibang mapuda taisinari nakoiromdagi su nakoiga tanakiba maibidugi manakta satuna posiamado handok madudagi nangi nasanupi se handogu wakhal tarakani hoi ekhoina pangbi oikibana aphabata karimta khanthautre ekhoi bungakpi yare satlu sat matungdadi mingonda posem tawge khangano masada teksin hanjinbo oina thokani satlu sat asumna tharon hairakpaduda ikai nungsi yanaraduna saki amadi athoi ama masado konthong wango landuna satkirami